ꯑꯩꯈꯣꯏꯒꯤ ꯀꯨꯟꯇꯔꯨꯛ ꯁꯨꯕ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯃꯥꯔꯇꯤꯔꯤꯌꯝ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯕ ꯈꯨꯔꯥꯏ ꯅꯟꯗꯕꯝ ꯂꯩꯀꯥꯏꯗ ꯁꯤꯟꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯈꯤꯕ ꯈꯨꯔꯥꯏ ꯅꯟꯗꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯣꯖꯥ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯁꯥꯒꯠꯂꯝꯕ ꯂꯤꯛꯂꯝ ꯄꯔꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯌꯥꯝꯅ ꯇꯥꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯀꯠꯊꯣꯛꯑꯝꯕꯅꯤ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁ ꯑꯃꯒꯤ ꯔꯣꯜꯁꯨ ꯂꯧꯔꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯆꯪꯉꯒ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯀꯜꯆꯔꯒꯤ ꯀꯩꯅꯣꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯔꯤꯆ ꯇ꯭ꯔꯦꯗꯤꯁꯟ ꯍꯦꯔꯤꯇꯦꯖ ꯃꯌꯥꯝꯁꯤ ꯌꯣꯛꯈꯠꯅꯕ ꯂꯥꯛꯅꯔꯝꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇꯁꯨ ꯑꯆꯧꯕ ꯈꯨꯠ ꯊꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯅ ꯂꯩꯅꯔꯤꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯛ ꯀꯩꯅꯣꯗꯁꯨ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯩ ꯑꯗꯨꯝ ꯁꯛꯅꯔꯤꯗꯅ ꯆꯥꯏꯈ꯭ꯔꯦ ꯉꯁꯤ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯅꯆꯥꯁꯤꯡꯒꯤ ꯏꯈꯦꯡꯅ ꯑꯗꯨꯝ ꯂꯩꯗꯅ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯆꯧꯕ ꯀꯩꯅꯣ ꯏꯝꯄ꯭ꯔꯦꯁꯟ ꯂꯩꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯉꯥꯡꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯥꯁꯟ ꯈꯣꯝꯖꯟꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯆꯧꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯩꯅꯣ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤꯅ ꯍꯥꯏꯅ ꯊꯝꯕꯐꯥꯎꯇꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯛꯁ ꯑꯦꯟ ꯂꯥꯏꯐꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯨꯜꯂꯤ ꯗꯥꯏꯖꯦꯁ ꯇꯧꯔꯀꯥꯟꯗ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯅꯩꯅꯒꯗꯕꯁꯨ ꯂꯩꯔꯤꯀꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯣꯐꯥꯔ ꯂꯦꯚꯦꯜꯗ ꯑꯩꯅ ꯈꯔ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯣꯗꯦꯜ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯋꯥꯛꯁ ꯑꯗꯨꯒ ꯃꯥꯒꯤ ꯏꯗꯤꯑꯣꯂꯣꯖꯤ ꯑꯗꯒꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯦꯜꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁ꯭ꯇꯤꯜ ꯅꯥꯎ ꯋꯤ ꯍꯦꯞ ꯇꯨ ꯒꯣ ꯊ꯭ꯔꯨ ꯏꯟ ꯗꯦꯞꯊ ꯌꯥꯝꯅ ꯀꯨꯞꯊꯅ ꯑꯩꯈꯣꯏ ꯆꯪꯉ ꯃꯇꯨꯡꯗ ꯐꯣꯔ ꯗ ꯁꯦꯛ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯤꯐꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯂꯤꯚꯤꯡ ꯇꯨꯒꯦꯗꯔ ꯏꯟ ꯗ ꯁ꯭ꯇꯦꯠꯀꯤ ꯐ꯭ꯌꯨꯆꯔꯣꯂꯣꯖꯤ ꯑꯃ ꯇꯨꯡꯂꯝꯆꯠ ꯑꯃ ꯁꯦꯝꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯧꯕꯗꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯗꯣ ꯄꯣꯂꯔꯤꯁꯇꯤꯛ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤ ꯍꯤꯁꯇꯣꯔꯤꯀꯦꯂꯤ ꯏꯚꯣꯜꯕ ꯇꯧꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯕ꯭ꯔꯤꯇꯤꯁꯅ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯛꯑꯀꯥꯟꯗ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯔ ꯃꯥꯏ ꯄꯥꯛꯈ꯭ꯔꯤꯕ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯗꯤꯚꯤꯖꯤꯞ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯤ ꯕꯠ ꯑꯋꯥꯔ ꯑꯜꯇꯤꯃꯦꯠ ꯀꯩꯅꯣꯅꯤ ꯒꯣꯜꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯕ ꯐꯨꯔꯨꯞ 93-94ꯒꯤ ꯑꯣꯏꯔꯤꯕ ꯁꯦꯡꯅ ꯃꯁꯤꯒꯤ ꯃꯔꯛꯇ ꯆꯥꯎꯕꯤꯅꯤꯖꯝꯒꯤ ꯏꯔꯦꯁꯅꯦꯜ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯄ꯭ꯂꯦꯛꯁꯤꯇꯤꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯇꯣꯟ ꯗꯥꯎꯟ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯔꯥꯗꯤꯀꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯇꯦꯕꯜ ꯁꯤꯌꯔꯁ ꯒ꯭ꯔꯣꯠꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯌꯨꯆꯔꯣꯂꯣꯖꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯍꯟꯅꯤꯡꯉꯤ ꯀꯩꯅꯣ ꯁꯤꯑꯦꯁꯑꯣꯒꯤ ꯂꯦꯚꯦꯜ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟꯁ ꯑꯦꯟ ꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯉꯁꯥꯏꯒꯤ ꯚꯤꯖꯅꯔꯤ ꯂꯤꯗꯔ ꯑꯔꯥꯝ ꯂꯩꯒꯗ꯭ꯔꯕꯀꯣ ꯁꯣꯃꯔꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯌꯥꯎꯈꯤꯕ ꯅꯦꯅ ꯑꯩ ꯂꯧꯖꯩꯀꯣ ꯁꯤ ꯍꯥꯟꯅ ꯊꯝꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ